Assam Rifles amasung Indian Army ge apunba team amaga kuki khutlai paiba sing oiramgani chingnaba singa khut Thoknabada miyoy ama Leikhidre haire. Assam Rifles tegi phangba pau ama paladuna social media da thagalakpa post amada Manipur police na hai thodok adu Churachandpur district ke Henglep sub division ki manung chanba Molfai amasung Songkong khul ani ki marakta thokibane thodok adu da kuki khutlai paiba oiramgani chingnaba ama Leikhidabaga loinana khuchu khulai kayamarum amasu fagat pangamle haire. Faraba polam sing adu ki manung da magazine yauba AK-47 rifle ama nongmai maru amadi explosive amadi atai polam kaya yauri hairi hiramasiga mari lainana case ama lokhatpaga loinana makhatana investigation chathaba hokre haina police ki paw asin hairi nakalamromda press na phangba paw magi matungina ngasigi thodok aduda Leikhidra miyoy adugi maming Lanminsang haukip kawi leifamna North Songkong dagini hairi Leikhidra Lanminsang gi thawai yaudra haksang adu security personnel sing aduna puduna chatkhre haina su paw asin makhatari